ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯃꯔꯨꯞ ꯑꯃꯈꯛꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯑꯇꯩ ꯀꯌꯥ ꯅꯩꯅꯔꯨꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯁꯦꯟꯁꯦ ꯁꯤ ꯈꯛꯇꯪ ꯅꯩꯅꯁꯦꯕꯀꯣ ꯉꯁꯤꯁꯤꯗꯤ꯫ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯃꯈꯜ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯃꯄꯥꯜ ꯊꯣꯡꯗ ꯌꯥꯝꯅ ꯂꯥꯡꯉꯒ ꯃꯤꯒꯤ ಮಿꯠꯌꯦꯡꯗ ꯃꯤꯅ ꯍꯦꯛ ꯉꯥꯡꯕ ꯁꯛꯄꯗ ꯑꯣꯏꯔꯁꯨ ꯈꯨꯝꯕꯗ ꯗꯛ ꯍꯦꯛ ꯈꯨꯝꯕꯤ, ꯃꯤꯒꯤ ಮಿꯠꯌꯦꯡꯗ ꯃꯤꯅ ꯐꯠꯇꯅ ꯎꯔꯒꯁꯨ ꯊꯃꯣꯏꯗ ꯏꯆꯝ ꯆꯝꯕꯤ, ꯑꯗꯨ ꯌꯧꯅ ꯐꯠꯇꯕ ꯍꯩꯇꯕꯤꯀꯣ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯁꯨ ꯂꯩ꯫ ꯑꯗꯒꯤ ꯃꯄꯥꯟ ꯊꯣꯡꯗꯅ ꯃꯣꯡ ꯍꯥꯗꯕ, ꯋꯥꯗꯤ ꯉꯥꯡꯖꯗꯕꯀꯣ, ꯇꯨꯃꯤꯟꯅ ꯅꯣꯛꯐꯦꯠ ꯇꯧꯕ꯫ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯛꯅꯨꯡ ꯍꯥꯏꯇꯥꯔꯦ, ꯊꯃꯣꯏ ꯍꯥꯏꯗꯣꯏꯔꯥ, ꯄꯨꯛ ꯃꯅꯨꯡꯁꯦ ꯁꯤꯗꯅ ꯍꯦꯛꯇ ꯍꯟ ꯆꯪꯉꯒ ꯇꯤꯟ ꯆꯪꯉꯒ ꯐꯠꯇꯕꯗ ꯑꯗꯨꯝ ꯈꯟꯕ, ꯃꯀꯣꯛꯁꯦ ꯑꯗꯨꯝ ꯐꯠꯇꯕ, ꯃꯤꯒꯤ ꯐꯅꯕ ꯊꯕꯛ ꯑꯝꯇ ꯇꯧꯗꯕ, ꯅꯣꯛꯁꯟꯅꯔꯒ ꯅꯨꯡꯗ ꯆꯤꯛꯄ ꯃꯤꯁꯨ ꯂꯩ꯫ ꯑꯗꯒꯤ ꯑꯩ ꯃꯉꯥꯏꯔꯦ ꯐꯖꯔꯤꯕ, ꯑꯩ ꯃꯉꯥꯏꯔꯦ ꯃꯌꯥꯝꯗꯒꯤ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯃꯤ ꯃꯌꯥꯝꯅ ꯌꯦꯡꯅꯔꯤꯕ ꯐꯖꯔꯤꯕ ꯍꯥꯏꯕ ꯀꯥꯡꯕꯨ, ꯊꯦꯛꯀꯠꯇꯅ ꯆꯠꯄ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯏ꯫ ꯑꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯍꯟꯊꯖꯕꯀꯣ, ꯃꯤꯅ ꯀꯩꯅꯣꯝ ꯍꯥꯏꯔꯒ ꯑꯁ ꯑꯩꯁꯦ ꯊꯤꯔꯕꯣꯏꯗ, ꯑꯩꯁꯦ ꯐꯖꯗ꯭ꯔꯕꯣꯏꯗ ꯈꯟꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤꯀꯣ ꯃꯤ ꯃꯈꯜꯁꯦ꯫ ꯑꯗꯨꯕꯨ ꯑꯃꯗ ꯍꯦꯛꯇ ꯍꯦꯟꯖꯟꯕꯁꯦ,ꯈꯔ ꯍꯦꯟꯖꯜꯂꯒꯁꯨ ꯌꯥꯝ ꯊꯤꯅ ꯍꯦꯟꯖꯟꯕꯗꯤ ꯀꯩꯁꯨ ꯉꯝꯕ ꯅꯠꯇꯦꯕ, ꯃꯔꯝꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯃꯝ ꯑꯣꯏꯅꯔꯤꯕꯅꯤꯅ꯫ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯨ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯊꯦꯡꯅꯕ ꯑꯁꯤꯗ ꯑꯐꯕꯁꯨ ꯊꯦꯡꯅꯩ, ꯐꯠꯇꯕꯁꯨ ꯊꯦꯡꯅꯩ꯫ ꯑꯗꯨꯒ ꯐꯠꯇꯕ ꯊꯦꯡꯅꯕꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯒꯦ ꯁꯤ ꯃꯥꯏ ꯄꯨꯟꯁꯤꯗ ꯈꯝ ꯊꯦꯡꯅ ꯍꯦꯛ ꯋꯥꯕ ꯍꯥꯏꯗꯣ ꯌꯧꯕ꯫ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯒꯅꯦ, ꯈꯣꯡꯉꯩ ꯃꯁꯝ ꯃꯅꯥꯒ ꯊꯥꯗꯣꯛꯑ ꯃꯥꯁꯦ ꯀꯞꯈꯤ ꯍꯥꯏ꯫ ꯌꯥꯝ ꯄꯦꯟꯖꯗꯕꯗꯣꯀꯣ, ꯌꯥꯝ ꯐꯠꯇꯕ ꯑꯃ ꯊꯦꯡꯅꯕꯗ꯫ ꯀꯩꯔꯣꯏ ꯂꯩꯀꯥꯏꯅꯤ, ꯍꯤꯡꯃꯤꯟꯅꯕꯅꯤ, ꯆꯥꯎꯃꯤꯟꯅꯔꯛꯄꯅꯤ, ꯇꯃꯤ ꯅꯨꯡꯁꯤ ꯀꯩꯝꯇ ꯌꯦꯡꯅꯗꯕ ꯖꯥꯠꯅꯤꯗ꯫ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯦꯀꯣ, ꯃꯥꯁꯦ ꯂꯩꯔꯦ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯅ ꯃꯌꯥꯝ ꯆꯥꯃꯤꯟꯅꯕ ꯊꯛꯃꯤꯟꯅꯕ ꯄꯨꯟꯃꯤꯟꯅꯕꯁꯤꯗꯀꯣ ꯃꯥꯁꯨ ꯂꯩꯔꯦ, ꯄꯨꯟꯃꯤꯟꯅꯔꯦ꯫ ꯑꯗ ꯀꯃꯥꯏꯅ ꯂꯩꯒꯦꯗ, ꯍꯣꯏ ꯃꯥꯅꯁꯨ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯤ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯐꯕꯤꯀꯣ, ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯃꯛꯁꯨ ꯑꯣꯏꯔꯨꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯦ꯫ ꯃꯥꯁꯨ ꯂꯥꯡꯉꯤꯀꯣ, ꯃꯌꯥꯝ ꯂꯥꯡꯅꯔꯤꯕꯁꯤꯗ ꯑꯗꯨꯝ ꯂꯥꯡꯖꯩ ꯉꯥꯎꯖꯩ, ꯑꯗꯨꯝ ꯆꯥꯕ ꯊꯛꯄ ꯄꯥꯝꯖꯗꯅ ꯁꯤꯡꯖꯨ ꯍꯩꯔꯨ ꯆꯥꯗꯅ, ꯑꯗꯩ ꯆꯥꯅꯔꯤꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯅꯨꯄꯤꯗꯤ ꯁꯤꯡꯖꯨ ꯌꯥꯝ ꯄꯥꯝꯃꯤꯗꯅ, ꯑꯗꯨꯅ ꯁꯤꯡꯖꯨꯗ ꯑꯦꯛꯖꯥꯝꯄꯜ ꯇꯧꯖꯕꯩ ꯋꯥꯅꯤ꯫ ꯁꯨꯃꯥꯏꯅ ꯍꯤꯡꯉꯛꯄꯅꯤ꯫ ꯍꯤꯡꯉꯛꯄꯁꯤꯗ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯗꯤ ꯅꯨꯡꯁꯤꯅꯕ ꯊꯝꯕꯁꯤꯗꯤ ꯃꯍꯧꯁꯥꯅꯤ꯫ ꯌꯥꯝ ꯂꯩꯖꯩꯀꯣ ꯃꯥꯒꯤꯁꯨ꯫ ꯃꯥꯅ ꯅꯨꯡꯁꯤꯖꯕꯁꯦ, ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯦ ꯑꯃꯈꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯀꯣ, ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗ ꯑꯅꯤꯗꯤ ꯑꯣꯏꯈꯤ ꯍꯥꯏ꯫ ꯑꯗꯨꯝ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯃꯔꯣꯏꯗꯕ ꯏꯃꯥꯟꯅꯕꯤꯁꯤꯅ ꯃꯥꯒꯤ ꯊꯃꯣꯏꯁꯤꯗ ꯍꯛꯑꯒ ꯂꯩꯕꯁꯦ ꯃꯤꯁꯛ ꯑꯅꯤꯅꯤ ꯍꯥꯏ꯫ ꯑꯍꯥꯟꯕꯗ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯀꯣꯏꯈꯤꯕꯅꯤꯅ, ꯍꯣꯏ ꯑꯍꯥꯟꯕ ꯈꯔꯅꯗꯤ ꯍꯥꯏꯅꯩꯀꯣ, ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯇꯝꯕꯤꯕ ꯐꯥꯔꯁ ꯂꯞꯁꯦ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤ, ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯂꯩꯇꯦ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗꯒꯤ ꯈꯪꯈꯤꯕꯅꯤ ꯍꯥꯏꯗꯅꯀꯣ꯫ ꯑꯗꯨꯗꯣ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯒꯤꯗꯤ ꯑꯗꯨ ꯑꯣꯏꯈꯤꯗꯦ ꯍꯥꯏꯕ, ꯅꯨꯡꯁꯤꯕ ꯃꯃꯩ ꯈꯪꯍꯧꯗꯦ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯑꯗꯩ ꯁꯤꯗꯒꯤ ꯃꯥꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯕꯗꯣꯀꯣ, ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯑꯩꯗꯁꯨ, ꯃꯣꯠ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯃꯣꯠ ꯆꯥꯟꯅꯕ ꯃꯤꯁꯛ ꯑꯃꯈꯛ ꯊꯦꯡꯅꯩ꯫ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯅꯠꯇꯦ꯫ ꯅꯨꯄꯥꯁꯦ ꯈꯔ ꯋꯥꯏꯑꯦꯕꯀꯣ, ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯤ ꯍꯣꯏꯒ ꯑꯃꯒ ꯌꯦꯡꯅꯕꯗ ꯈꯔ ꯋꯥꯕ, ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯣꯊꯕꯗꯣ ꯑꯣꯏ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯑꯁꯤꯗꯤ ꯅꯨꯄꯤꯗꯗꯤ ꯃꯥꯒꯤꯗꯃꯛꯇ ꯃꯇꯝ ꯄꯤꯕꯤꯕ, ꯀꯥꯏꯊꯣꯛꯄꯤꯕ, ꯑꯗꯩ ꯅꯨꯄꯤꯅ ꯈꯤꯇꯪ ꯏꯁꯧ ꯂꯥꯡꯉꯒ ꯁꯥꯎꯔꯅꯨ ꯈꯣꯠꯂꯅꯨꯒ ꯊꯦꯝꯕꯤꯕ ꯃꯇꯧ꯫ ꯑꯗꯩ ꯃꯁꯛꯀꯥꯁꯨ ꯄꯪꯊꯤ ꯊꯤꯗꯦ ꯍꯥꯏꯀꯣ, ꯄꯪꯊꯤ ꯊꯤꯗꯕ ꯖꯥꯠꯅꯤ ꯅꯨꯄꯥꯁꯦ, ꯃꯁꯛꯀ ꯄꯪꯊꯤ ꯊꯤꯗ꯭ꯔꯦ꯫ ꯑꯗꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯅꯒ ꯏꯁꯧꯒ ꯂꯥꯡꯕ, ꯁꯥꯎꯕꯒ ꯇꯧꯕꯗ ꯊꯦꯝꯖꯤꯟꯗꯅ ꯇꯧꯕ, ꯑꯗꯒꯤ ꯇꯨꯝꯄꯛ ꯃꯃꯤꯠꯅꯒ ꯍꯦꯛ ꯌꯦꯡꯉꯛꯄꯗꯨꯗ ꯏꯃꯥꯟꯅꯕꯤꯁꯦ ꯉꯥꯎꯕ ꯖꯥꯠꯅꯤꯗ, ꯃꯇꯧꯗ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯈ꯭ꯔꯦ꯫ ꯁꯤꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄꯅꯤ ꯃꯣꯏ ꯑꯅꯤꯁꯦ꯫ ꯑꯗꯩ ꯒꯥꯔꯤꯒ ꯍꯥꯟꯅ ꯂꯩꯔꯝꯗꯥꯏ, ꯒꯥꯔꯤꯒ ꯊꯧꯕꯕꯨꯗꯤ ꯍꯩꯔꯝꯅꯤ, ꯒꯥꯔꯤ ꯃꯆꯥꯒ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦ ꯍꯥꯏ꯫ ꯎꯅꯕꯁꯤꯅꯅꯦ ꯌꯥꯝ ꯋꯥꯅ ꯎꯅꯕ ꯆꯠꯆꯩ ꯍꯥꯏ, ꯌꯥꯝ ꯎꯅꯅꯤꯡꯕ, ꯌꯥꯝ ꯅꯨꯡꯁꯤꯕ꯫ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤꯁꯤꯁꯨ ꯃꯥꯁꯨ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯍꯩꯇꯕ, ꯒꯥꯔꯤ ꯃꯆꯥꯁꯦ ꯊꯧꯕ ꯍꯩꯔꯝꯃꯒꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯀꯣ ꯃꯇꯝꯗꯨꯗ꯫ ꯌꯥꯝ ꯂꯥꯞꯅ ꯈꯣꯡꯅꯒ ꯆꯠꯂꯒ ꯎꯅꯩꯌꯦꯕꯀꯣ꯫ ꯎꯅꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯍꯧꯕ, ꯃꯃꯥꯟꯅꯕꯤꯁꯤ ꯃꯇꯝꯗꯨꯗ ꯁꯤꯅ ꯑꯐꯕꯅꯤ, ꯁꯤꯅ ꯐꯠꯇꯕꯅꯤ ꯁꯤ ꯈꯪꯕ ꯅꯠꯇꯦꯗꯣ꯫ ꯃꯥꯒ ꯅꯨꯡꯁꯤꯅꯖꯔꯤꯕ ꯅꯨꯄꯥꯗꯣ
unaba phangadi na mamanabi mathanda di chatpadu pharak tabani na ko mamanabi siga sang sang lambe se chatwini ba lambe se pasita mogi unabam lei hai unabam sida unadoini unaraga punsigi awa nungai wari dum sanai ko nushibagi romance hai dana ko nushinaba ko bunina samdaga haipet thengak pa nupana narungi samgaje khokat pirak pa de khutta gai pe tap ka pai pa madumang hekta ko kai haini yamna ahalaman usitabagi wanate inkala ko matamgi thamoida phawa nusibagi imana bisinasu ayabek piba nupa na khut paira ga pamda nupa wadi makhasai ko pangna set ka thai ko nupi ya apa nupa na paira ga neta yaba si soire lalira amadi tawre adamasu saujada bai ta khut kek paira ba kholak pa taw du ko nushina jari ba ko imana bisigi nupa sina managa achapolera di leire ko ade managa unaba kanda achapuk ka layam daba tanja pisaga yaudre kainaga layam daba matam dadi imana bisina maga date chaminariba mamana bisa sise singju ni khangde ade achapot amani khangde ajing sai singju zarui ba ko duna singju gi ba inga ta amani khangde bijana bhona je ba haidi magi tabakta de chalini mathang da su yarakna bani kainaga ada chaminari base mamanabi dum makha yame da khrat tongal ba mamanabi sina karam ban ha ka as madi pura kaino mani ko ma se magi imungi heredity hai gadra magi mama du su tawi hai hosi imanabi sigi magi laikai mamanabi hai ta taibang pan sida hekta jagat ki machin je aroi bi thibo oi da bhai ba za tu ngai mu imung je loi leram ga da male oidaba wa ngangba mi se hatpa ngamba na kaino heta nomaina kaptan thanga thindan hape wa nate ko mi shiba ya ba wa se yam ngang pai tar masakti phajai ko wangaga masakto wangaga gaini adum nupi bigi phibam se kaide masak irulu jadra su masak se phajai ba moi se kuchu se ngau ba adumangna complexion yam sem dana ko tana skin care yam pasana routine ga nai dana semba khotpa mi din natte ba lekai ngangnam dabi haya hairage mayam na khangnaba ngangnam dabi mamana bise adu masakti adum phajaba nushala dum leraga su kuchu sumang mangzandaba se oiba mase ishorna pirakpa khudun oiba jani hai ko phajaba sida aduga oidaba wa ngangba sidi amuk toiba moina ngangi si loire tasengna migi firol ama ware dana migi fironje mina wa heningi khangde wai duineba khara haingam tawngama mi do budi piraktre aduga khara do mina wai khotke khai kanda mathang pi lore hanta amutang pi loire kaina kha piba ka se mi gi phiron ni haibse khangdaba mi gi phiron se seluraga di ni thijana thamdraga di kari gum chu ko tana tawraga di mo khot tawraga di mina ngang kani ko kai se khandaba heta selurani seluraga tumbuda dum sesanba mi gi phiron ni ko adu masage phiron oresu ahan base sa thoko da seluridina halakpada su dum set pa chaksa bada su tumbada su toilet chang bada su dum set pa moi mungi sadaron haina tana ya debi gi mungi sadaron se le moi ma su tawi adagi hapta selhun bi hai hapta selhun bi ga se lawraga paisa achin bagi damakta sijinna ba lawbani dana ko aduga hekta nga ga se chathokpa yen ga se ta thonga ga chathokpa lairingai dana loi chathok aga leitraga na lakpani khangdi phoibani khangdi lawni haibagi koksida moise chuba hui lekai kuding ade khun kuding gi sigumba imung se amam natraga ani di yawbani ada moi lekai du yoina di moi imung se oiba jane nongmata moigi imung se mangon wai taini khangde moi imung se imung kainom tawe ba haidi kudukata ka lawraga kagi laibak oiraga su ising tungiba jaga duna hek kutha hau ising tung hau daba jaga dun tongkhat adu wai su taibi dabagi adigi sofa du su thainagi mamagi awun po ni hai ko moigi sofa se awun po sida kogi yubi jaru haid khangde yubi kaino akogi sofa ama lerami hai thainagi mabuk khar kangtak tawbi spring ban bi ko adugumba sofa adugumba sida ko spring do chongkhalakpa leidaine spring chongkhalakpa sagairakpagi spring chongkhalakpa adagi kachin dunaga molam na ma ga sukhara leiba ko aduduma tharani adugi madugi sofa manung da yauriba ko kari haidino hapiba potu angang ni khang amana ni khangde de moina formation na chingtok sing sanbagi adunum pungsai aduga sofa dugi makha duna ta
chahi kumba ma taidabagi ko waisina taidabagi adagi amuk sitabagi kari tarino su khangde adagi haipeka paktharaga yengubada ko pakthar yenguje imanabisina mai no sampha tagre na yengbajani da atai tai yam yengdana yengubudi natte ke nabagi makeup ki ko kai yedo amot akai adagi sengna haraga kwa jagi bagi kwa de chi na yomi dana adu chi tu ki thada bagi makku adagi talap makku ko adagi haino mana makku haino marura kaino ju khangde adagi kani mayuk adum thada thambagi lebak tuga adagi pambi maru du ka takpi mayon ga chongkhlak pim leidaina adu maina ga lei hayaba lei phamung du da leiba seng haraga ikai sangoi da harabada koi pela gomba kai gomba thamidna ko moi khudeng oin thamba jani khudeng du adum phamung du su adum iu du urabai tarene phamung du makhada khudeng thamini khudeng du da koi phada haudi gomba hai tarene du mabet papani pa gomba thokpado adu su dum ngasi adum khudeng du thandri baba dum haidok tabe imung ne ba ko nungai wari se nungai tro loksu khule aduni haiba moise aduga mim ta nangang bu sa da moise koi paisa ga puru re dana ko singo kholo ga haibs is noi paisa do khoina ha to ji mai ne adu ma wangang sangang dong ga di singa kadamte soksing singoi nang kai dogi hai no ha nang kai dogi hai no kai adagi haptagi selun bilobagi haptagi paisa khoma mi lai dana ko thakai gi sulai hai si ko magi haptagi oi bijani da anda mi di sel thoba laksa ko adi mo se nupa na ngangna ba ngam da dana ko nupa na ngangna ngam da nupi ka thari ai nupi ka thara ka sta ko nupi hoyi bank da thabak tawjari ba nupi se masam phoi de da khai ta mamit ta ga ta chongjula khudom bi nanga nangon da gi lawra paisa do hanan mai ngangi do kari no kai ga ta yamna mi se mi oina udabagi mo ongda akogi mi taibang mi bo orgasu taibang mi bagi wakhal de kra tongan bagi tap ta tawe ba moise ado imana bisi ma se pang na mo imu se loina dana khotana changmina changna ba tan ba imung ne ba ado mas nong phadok ti changwi de imana bisi na magi su asoi ba khongthang hai ga drama na tinaruri ba changuri sina magi su lusina zabadu leibani na chamina na ba mi se leita ba ai matam di thana gi ba ko ani mathanda chatle koi lami do sang sapani na lamhang tumhang so yaubani na ko mai lusina ba nupa du di ki ba nataba asa topa hausikan di ki jaidana ko matam na ga phatabani na adi seng haraga chaba kapa mi su mayam leibani na apha wakan khandraga thengnaraga ka haba nusina ba su unaning ba aduga adungba phataba mi su thengnaga draina khanbagi mana hauningai tabi yak taba matam da hosiki haina tana ya dabi mama na bi se ba se haubane ba ko de haura kan sida hoi hana gi hamu unaba khotpa daga mane nakan de phamaga ngai khotana tawe aduga phiron wai khotke na imanabi magi phiron se wai ba de wai do su mana keno maga nusina jari ba nupa do unaba chatpa kan hai tare unaba chapa kan da fruit am licha bajani da lichari ba fruit tu phazar ba nina ma se wai ki hai ba wai dia mo hening draba imana bisna moi mungi sadaron do khradi khangbina adu mana su khangyas ai da ya bi shibu fruit chena yam pamuna su licha bim lai dai ne mama yam tang ba hong ba gi wana tana isan hek pamjaba isane khanjaba poche phajare na yam thamoyong na pamjagi ba posi mingonda wahen ba pithok pasi yam pamu jaidana ko adumai imana bisi mase pamdi pamu bujani the waigra bajani waigra su pirak traba ade mase machin thokna haire biro o ai litoi ni amta piro hoi haga pirak tre ko thakai mu ki chang se pirak ta pakhatlaba mali su pirak tre thakai de tham ki chang di adum pirak trabjani da mana no chalaga the piro kholo ai aduna tan leiti khoti li ningai haiga sanga kas de ne keno dagi khoi phamung ka chin dagi khuya ai ta ne khonglom thangbo ka chin dei puthore sujek nai de adagi chu boy kai boy to imo kai puthore ada
ꯁꯨꯔꯒ ꯄꯤꯔꯛꯑꯒꯦ ꯍꯥꯏꯕꯖꯥꯠꯅꯤꯗ ꯏꯃꯥ ꯌꯥꯔꯦ ꯑꯩ ꯁꯨꯖꯔꯨꯔꯒꯦ ꯍꯥꯏꯔꯒ ꯄꯨꯔꯒ ꯂꯥꯛꯑꯦꯌꯦ ꯏꯃꯥꯟꯅꯕꯤꯁꯤꯅꯀꯣ ꯐꯨꯔꯤꯠꯇꯣ ꯑꯗꯩ ꯐꯨꯔꯤꯠꯇꯣ ꯌꯦꯡꯉ ꯃꯥꯁꯦ ꯀꯞꯄꯦ ꯍꯦꯛꯇ ꯄ꯭ꯔꯥꯟꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯇꯥꯔꯦ ꯄꯥꯝꯖꯅ ꯑꯗꯩ ꯑꯗꯨꯗꯣ ꯀꯗꯥꯏꯗ ꯍꯥꯏꯗꯤ ꯆꯞ ꯃꯥꯟꯅꯅ ꯂꯩꯒꯦꯁꯨ ꯍꯦꯛꯇ ꯐꯪꯕ ꯅꯠꯇꯦꯕ ꯐꯪꯉꯣꯏꯗꯕ ꯍꯦꯛꯇ ꯀꯗꯥꯏꯗ ꯌꯣꯜꯂꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯍꯦꯛꯇ ꯈꯪꯕꯁꯨ ꯅꯠꯇꯕꯅꯤꯅꯀꯣ ꯁꯨꯕ ꯆꯨꯅ ꯑꯗꯨꯝ ꯀꯣꯛꯈꯤꯗ꯭ꯔꯕ ꯌꯥꯝ ꯄꯥꯝꯖꯅ ꯇꯔꯛ ꯇꯔꯛꯅ ꯐꯖꯔꯦ ꯈꯜꯂꯒ ꯂꯤꯠꯆꯔꯤꯕ ꯐꯨꯔꯤꯠꯇꯨ ꯆꯨꯔꯒꯁꯨ ꯄꯤꯔꯦ ꯁꯥꯎꯅꯤꯡꯃꯟꯗꯅ ꯃꯥꯁꯦ ꯐꯨꯔꯤꯠꯇꯣ ꯁꯦꯒꯥꯏꯔꯦ ꯄ꯭ꯔꯥꯟꯗꯣ ꯆꯥꯛꯄꯒꯤ ꯁꯦꯒꯥꯏꯕ ꯍꯥꯏꯇꯥꯔꯦ ꯍꯦꯛꯇ ꯄꯤꯔꯛꯄꯗ ꯃꯤꯒꯤ ꯊꯃꯣꯏꯁꯦ ꯍꯦꯛꯇ ꯐꯨꯛꯇꯠꯄꯤꯅꯦꯃꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯕꯤ ꯏꯃꯨꯡꯁꯤꯅ ꯇꯧꯔꯤꯁꯦ ꯁꯥꯎꯅꯤꯡꯉꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯒꯤ ꯃꯃꯥꯟꯅꯕꯤ ꯃꯣꯏꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯅꯣꯡ ꯐꯥꯗꯣꯛꯀ ꯄꯨꯟꯖꯕ ꯈꯣꯠꯆꯕ ꯇꯧꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯕꯤ ꯃꯃꯥꯟꯅꯕꯤꯁꯦ ꯁꯤꯅ ꯄꯥꯎꯁꯦ ꯍꯦꯛꯇ ꯄꯨꯔꯛꯇꯣꯏꯅꯦꯕ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯗꯨꯗോ ꯃꯥꯏ ꯅꯨꯄꯥꯅ ꯐꯨꯅꯍꯧꯔꯦ ꯑꯗꯒꯤ ꯃꯤꯒꯤ ꯃꯅꯦꯝꯄꯣꯛꯅ ꯃꯃꯧ ꯅꯨꯄꯤꯗꯣ ꯃꯁꯝ ꯐꯣꯏꯌꯦꯌꯦ ꯑꯗꯒꯤ ꯃꯇꯩꯅ ꯃꯅꯥꯎꯄꯤꯗꯨꯗ ꯑꯗꯨ ꯃꯤꯠꯌꯦꯡꯗꯨ ꯌꯦꯡꯉꯦꯌꯦ ꯃꯤꯅ ꯏꯔꯨꯖꯔꯤꯉꯩꯗ ꯌꯦꯡꯉꯝꯃꯦꯌꯦ ꯑꯗꯨꯒꯨꯝꯕꯒꯤ ꯃꯊꯣꯡ ꯆꯥꯕ ꯋꯥꯔꯤꯗꯤ ꯅꯠꯇꯦ ꯀꯅꯥꯒꯤ ꯖꯨꯠ ꯆꯥꯗꯕ ꯋꯥꯔꯤꯉꯩꯁꯦ ꯃꯥꯅ ꯄꯨꯔꯒ ꯂꯣꯏ ꯂꯥꯛꯇꯣꯏꯅꯦꯕ ꯏꯃꯥꯟꯅꯕꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯥꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯤ ꯑꯃꯅ ꯋꯥꯔꯤ ꯑꯃ ꯄꯨꯔꯛꯄꯗ ꯑꯣꯏꯕꯅꯤ ꯈꯪꯗꯦ ꯑꯣꯏꯗꯕꯅꯤ ꯈꯪꯗꯦ ꯇꯥꯁꯟꯕꯤꯗꯣ ꯇꯥꯁꯜꯂꯤꯉꯩ ꯅꯨꯡꯉꯥꯏꯕꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯇꯥꯁꯟꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯂꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯦꯜꯂꯛꯑꯦꯀꯣ ꯑꯗꯩ ꯆꯍꯤ 2 ꯍꯦꯜꯂꯛꯑꯦꯀꯣ ꯏꯃꯥꯟꯅꯕꯤꯁꯤꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯒ ꯅꯨꯡꯁꯤꯅꯕꯁꯦ ꯆꯍꯤ 2 ꯍꯦꯜꯂꯛꯄꯁꯤꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯑꯦ ꯃꯃꯥꯡꯗꯒꯤ ꯍꯥꯏꯔꯛꯑꯦ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯁꯤ ꯏꯕꯥꯅꯤ ꯌꯥꯝ ꯇꯣꯏꯅ ꯎꯅꯕ ꯐꯪꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯌꯥꯝ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯃꯆꯥꯁꯨ ꯅꯠꯇꯦ ꯅꯪ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯄꯗ ꯅꯪ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ ꯑꯗꯨꯅ ꯏꯕꯥꯅꯤ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯁꯦꯅ ꯍꯥꯏꯔꯦꯕꯀꯣ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯦ ꯌꯥꯗꯦ ꯍꯥꯏꯗꯤ ꯌꯥꯗꯦꯗꯤ ꯉꯁꯥꯏꯒꯤ ꯂꯨꯍꯣꯡꯗ꯭ꯔꯤꯕꯅꯤ나 ꯑꯗꯒꯤ ꯌꯥꯝꯅ ꯑꯍꯟꯃꯛꯁꯨ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯆꯦꯟꯕ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯀꯥꯏꯅꯒ ꯍꯦꯛ ꯍꯥꯏꯕ ꯑꯣꯏꯗꯤ ꯆꯦꯟꯕꯁꯨ ꯌꯥꯔꯦ ꯀꯥꯏꯅ ꯍꯦꯛ ꯈꯟꯈꯤꯗꯧꯗꯣ ꯑꯁ ꯑꯉꯥꯡꯁꯨ ꯌꯥꯝ ꯑꯣꯏꯗ ꯈꯣꯠꯂꯤꯗꯅ ꯃꯥꯁꯦ ꯌꯥꯗꯦꯕ ꯑꯗ ꯌꯥꯗꯕꯗꯒꯤ ꯅꯨꯄꯥꯁꯤꯅ ꯅꯪꯒꯤꯗꯣ ꯑꯩꯅ ꯂꯥꯏꯔꯕꯩꯅꯤ ꯑꯗꯨꯏꯅꯤ ꯑꯗꯥꯅꯤ ꯈꯔ ꯑꯗꯨꯝ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯆꯀ꯭ꯔꯤ ꯆꯔꯥꯡꯁꯦ ꯈꯔ ꯇꯧꯋꯦꯕꯀꯣ ꯃꯥꯁꯦ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯨꯛ ꯈꯟꯖꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯁꯣꯟꯊꯕ ꯍꯥꯏꯒꯗ꯭ꯔꯥ ꯄꯪꯊꯕ ꯍꯥꯏꯒꯗ꯭ꯔꯥ ꯒꯙꯥ ꯁꯨꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯍꯨꯝꯁꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯑꯣꯏꯔꯦ ꯁꯤꯗ ꯃꯥꯁꯦ ꯌꯥꯁꯤ ꯀꯗꯥꯏ ꯑꯗꯒꯤ ꯌꯥꯔꯣꯏꯁꯤ ꯀꯗꯥꯏ ꯇꯧꯔꯒꯀꯣ ꯅꯣꯡꯃ ꯗꯦꯠ ꯊꯥꯅꯔꯦ ꯃꯥ ꯅꯨꯃꯤꯠꯁꯤꯗꯤ ꯊꯕꯛ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯃꯊꯟꯇ ꯂꯥꯛꯑꯦ ꯑꯗꯩ ꯃꯊꯟꯇ ꯂꯥꯛꯄꯗꯒꯤ ꯅꯨꯄꯥꯁꯤꯒꯀꯣ ꯃꯥꯒ ꯅꯨꯡꯁꯤꯅꯖꯔꯤꯕ ꯅꯨꯄꯥꯁꯤꯒ ꯃꯣꯏ ꯑꯅꯤꯁꯦ ꯎꯅꯔꯦ ꯆꯠꯂꯦꯀꯣ ꯆꯠꯂꯀꯥꯟꯁꯤꯗ ꯑꯆꯦꯠꯄ ꯃꯔꯤꯁꯦ ꯊꯝꯃꯦ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯕꯁꯤꯗ ꯃꯥꯁꯦ ꯄꯥꯁꯨ ꯄꯥꯈꯠꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯈꯜꯂꯒ ꯃꯥꯁꯦ ꯌꯥꯔꯦ ꯑꯗꯩ ꯌꯥꯕꯗꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯅꯨꯡꯁꯤꯅꯔꯦ ꯅꯨꯡꯁꯤꯅꯕ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗꯅꯤꯀꯣ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯃꯤꯁꯦ ꯑꯗꯩ ꯐꯖꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯦ ꯑꯗꯩ ꯅꯨꯡꯁꯤꯅꯕꯗꯒꯤ ꯑꯗꯨꯗꯒꯤꯗꯤ ꯆꯍꯤ 2-3 ꯅꯨꯡꯁꯤꯅꯔꯛꯄ ꯒꯥꯏꯁꯦ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯪꯉꯛꯄꯗꯣ ꯅꯪ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯅ ꯀꯔꯥꯏꯗꯩꯅೋ ꯀꯔꯤ ꯂꯝꯅꯣ ꯀꯩ ꯌꯨꯝꯅꯣ ꯈꯣꯠꯄꯅꯣ ꯀꯥꯏꯅ ꯍꯪꯉꯛꯄꯁꯤꯗ ꯏꯃꯥꯟꯅꯕꯤꯁꯤꯁꯨ ꯃꯥꯁꯨ ꯍꯥꯏꯔꯦꯀꯣ ꯑꯍꯥꯟꯕꯗ ꯃꯥꯅ ꯃꯃꯥꯗ ꯗꯥꯏꯔꯦꯛꯇꯗꯤ ꯍꯥꯏꯗꯦꯕꯀꯣ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗ ꯍꯥꯏꯔꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯄꯥꯎ ꯇꯝꯕꯗꯁꯨ ꯃꯃꯥꯟꯅꯕꯤꯁꯦ ꯈꯔ ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯕꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯕꯤꯒꯤ ꯏꯃꯨꯡꯁꯦ ꯁꯤ ꯅꯨꯄꯤꯁꯦ ꯄꯥꯎꯁꯦ ꯍꯦꯟꯅ ꯇꯝꯖꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯣꯏ ꯅꯆꯥꯅꯨꯄꯤꯅ ꯀꯣꯏꯔꯤꯗꯣ ꯒꯥꯔꯤ ꯃꯆꯥ ꯑꯃꯨꯛ ꯊꯧꯕ ꯐꯪꯕ ꯅꯠꯇꯦ ꯑꯗꯨ ꯍꯣꯏ ꯆꯨꯝꯃꯤ ꯂꯥꯏꯔꯕꯨꯗꯤ ꯂꯥꯏꯔꯔꯦ ꯋꯥꯕꯨꯗꯤ ꯄꯥꯏ ꯑꯗꯨꯁꯨ ꯃꯥꯒꯤ ꯄꯥꯎ ꯈꯨꯇꯝꯗ ꯍꯦꯛꯇ ꯈꯣꯏꯗꯧ ꯁꯥꯎꯒꯠꯍꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯤꯁꯥ ꯄꯁꯥꯒ ꯆꯥꯕ꯭ꯔꯥ ꯈꯪꯗꯦ ꯑꯁ ꯃꯁꯥꯒ ꯏꯄꯥ ꯄꯥꯔꯗꯅ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯋꯤꯗ ꯎꯅꯕ ꯂꯥꯛꯄꯕꯨ ꯃꯊꯟꯇ ꯎꯅꯕ ꯂꯥꯛꯑꯦ ꯑꯆꯥꯄꯣꯠꯁꯨ ꯅꯣꯡꯇ ꯂꯩꯔꯛꯇꯦ ꯅꯨꯄꯥ ꯐꯪꯗꯕꯩ ꯇꯥꯏꯞꯇ ꯅꯣꯏ ꯅꯆꯥꯅꯨꯄꯤꯁꯤꯅ ꯁꯤꯕꯨ ꯀꯣꯏꯔꯤꯁꯤꯕꯨ ꯑꯩꯗꯤ ꯐꯩꯅꯥꯝ ꯍꯥꯏꯕꯤꯕꯅꯤ ꯂꯧꯗꯦ ꯀꯥꯟꯅ ꯃꯥꯅ ꯇꯝꯃꯕꯖꯥꯠꯅꯤꯗꯅ ꯃꯃꯥꯁꯤꯗ ꯑꯗꯨꯕꯨ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯖꯒꯠꯇ ꯑꯩꯈꯣꯏꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯄꯤꯗꯠ ꯄꯥꯗꯠꯄ ꯃꯆꯥ ꯖꯨꯒꯣꯠ ꯋꯥꯏꯔꯣꯡ ꯆꯥꯗꯕ ꯅꯤꯁꯥ ꯄꯁꯥ ꯆꯥꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅꯅꯣꯕ ꯌꯥꯅꯤꯡꯗꯣꯏꯁꯦ ꯃꯃꯥꯅ ꯆꯩꯗꯅ ꯉꯥꯡꯗꯅ ꯈꯔ ꯇꯧꯋꯦ ꯑꯗꯨꯃ ꯇꯥꯅꯤꯡꯗꯦ ꯑꯁꯤꯅ ꯉꯥꯡꯕ ꯋꯥꯕꯨ ꯅꯪ ꯋꯥ ꯑꯣꯏꯅ ꯂꯧꯔꯤꯗꯨꯕꯨ ꯈꯣꯠꯂꯤꯗꯨꯕు ꯀꯥꯟꯅ ꯍꯥꯏ ꯃꯃꯥꯁꯦ ꯀꯅꯥꯅ ꯍꯥꯏꯕꯁꯦ ꯏꯟꯗꯣꯏꯅꯣꯗꯤ ꯈꯪꯗꯕ ꯒꯥꯔꯤ ꯃꯆꯥ ꯊꯧꯗꯦ ꯍꯥꯏꯕꯗꯨꯃꯗꯤ ꯆꯨꯝꯃꯦꯀꯣ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯁꯨ ꯃꯆꯤꯟꯗꯨ ꯍꯥꯏꯗꯤ ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯕꯤ ꯅꯨꯄꯤꯗꯣ ꯃꯥꯁꯨ ꯃꯆꯤꯟꯁꯨꯈꯔ ꯊꯤꯕꯅꯤꯅ ꯃꯃꯥꯅꯁꯨ ꯍꯥꯟꯅꯈꯔ ꯉꯥꯡꯉꯝꯕꯒꯁꯨ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯤꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯉꯥꯡꯉꯛꯄꯗꯤ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯁꯨꯝ ꯆꯍꯤ 3 ꯈꯔ ꯍꯦꯜꯂꯛꯄꯀꯣ ꯅꯨꯡꯁꯤꯅꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯏꯃꯥꯟꯅꯕꯤꯒ ꯅꯨꯡꯁꯤꯅꯖꯔꯤꯕ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯈꯔ ꯋꯥꯈꯜꯁꯦ ꯀꯩ ꯍꯥꯏꯅꯤ ꯀꯩꯁꯨ ꯅꯠꯇꯕꯗ ꯃꯔꯝ ꯆꯥꯗꯦꯛꯇ ꯈꯟꯅꯕꯤ ꯇꯧꯕ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯦ ꯀꯞꯆꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯄꯦꯜꯂꯛꯇꯕꯗꯣ ꯅꯨꯄꯥ ꯅꯍꯥ ꯃꯌꯥꯝ
ꯀꯣꯏꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯨ ꯅꯠꯇꯦ, ꯅꯪꯅ ꯍꯥꯏꯕꯁꯨ ꯌꯥꯔꯦ, ꯐꯖꯅ ꯅꯨꯡꯁꯤꯅꯔꯒ ꯀꯩꯗꯧꯕꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯄꯪꯍꯧ ꯍꯧꯔꯤꯁꯤꯕꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯀꯞꯆꯕ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯑꯣꯏꯕ꯫ ꯅꯨꯄꯥꯁꯤꯅꯁꯨ ꯃꯉꯣꯟꯗ ꯑꯗꯨꯝ ꯈꯠꯅꯕꯁꯤ ꯃꯔꯝ ꯆꯥꯗꯅ ꯌꯥꯔꯦ ꯐꯣꯟ ꯊꯝꯃꯣ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯊꯝꯕ, ꯑꯗꯩ ꯀꯥꯏꯅꯔꯒꯦ ꯇꯣꯛꯅꯔꯒꯦ ꯍꯥꯏꯔꯁꯨ ꯃꯣꯏ ꯏꯃꯨꯡꯁꯤꯅ ꯄꯩꯁꯥ ꯄꯥꯏꯈꯠꯂꯛꯄꯁꯨ ꯅꯠꯇꯕ, ꯑꯍꯥꯟꯕꯒꯤ ꯅꯨꯄꯥꯁꯤꯅ ꯑꯍꯥꯟꯕꯒꯤ ꯆꯤꯡꯗꯣꯏꯅꯦ ꯃꯥꯏꯁꯦ, ꯀꯥꯏꯅꯗꯣꯔꯦ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤ ꯍꯥꯏꯔꯛꯑꯒꯦ, ꯅꯨꯡꯁꯤꯅꯔꯤꯕ ꯑꯍꯥꯟꯕꯒꯤ ꯅꯨꯄꯥꯁꯤꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯗꯕꯗꯨ ꯊꯧꯒꯠꯂꯛꯄꯁꯨ ꯅꯠꯇꯦ, ꯁꯨꯡꯊꯧ ꯊꯧꯗꯦ, ꯄꯩꯁా ꯄꯥꯏꯗꯕꯗꯨ ꯍꯦꯟꯅ ꯄꯥꯏꯈꯠꯂꯛꯄꯁꯨ ꯅꯠ, ꯑꯗꯨꯒ ꯃꯔꯝ ꯆꯥꯗꯅ ꯃꯥꯅ ꯆꯩꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯦ ꯅꯠꯇꯕꯤ ꯍꯥꯏꯇꯥꯔꯦ, ꯑꯇꯣꯞꯄ ꯃꯉꯣꯟꯗꯒꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯍꯦꯟꯕ ꯅꯨꯄꯤ ꯊꯦꯡꯅꯔꯖꯥꯠꯅꯣ, ꯄꯩꯁా ꯄꯥꯏꯕ ꯅꯨꯄꯤ ꯊꯦꯡꯅꯔꯖꯥꯠꯔ ꯈꯜꯂꯒ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ ꯁꯨꯝ ꯃꯈꯩꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦ, ꯐꯣꯟꯒ ꯍꯦꯛ ꯇꯧꯔꯒ ꯅꯍꯥꯟꯈꯩꯗꯤ ꯅꯪ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯑꯩ ꯑꯋꯥꯕꯁꯦ ꯂꯣꯏꯅ ꯀꯥꯎꯏ ꯍꯥꯏ, ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕꯒꯤ ꯃꯔꯝꯁꯨ ꯂꯩꯀꯣ ꯏꯃꯥꯟꯅꯕꯤꯁꯤꯅ꯫ ꯑꯗꯩ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯅꯅꯦ ꯀꯞꯀꯜꯂꯦ ꯍꯥꯏꯕ, ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯌꯥꯝ ꯀꯞꯀꯟꯕ ꯃꯥꯁꯦ, ꯅꯪ ꯂꯩꯕꯒꯤꯅꯦ ꯑꯩ ꯍꯤꯡꯉꯤꯁꯦ, ꯅꯪ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩ ꯀꯩꯁꯨ ꯍꯤꯡꯅꯤꯡꯒꯗꯕ ꯃꯥꯟꯗꯦ ꯈꯣꯠꯇꯦꯅ꯫ ꯑꯗꯨꯒ ꯃꯁꯛ ꯃꯇꯧꯅꯒ ꯃꯁꯛꯇꯤ ꯑꯗꯨꯝ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯦꯛꯇ ꯃꯁꯥ ꯌꯥꯝ ꯅꯥꯟꯗꯅ ꯈꯣꯠꯇꯅ ꯐꯖꯕ ꯃꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯌꯦꯡꯕꯗ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯐꯥꯎꯏ ꯍꯥꯏ꯫ ꯃꯃꯤꯠꯃꯛꯇꯒ ꯌꯦꯡꯉꯛꯑꯁꯨ ꯀꯩ ꯃꯈꯖꯥꯏꯃꯛꯇ ꯎꯔꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯗꯤ ꯀꯩ ꯍꯥꯏꯅꯤ, ꯇꯔꯨꯝ ꯇꯔꯨꯝꯒ ꯂꯥꯎꯔꯒ ꯃꯒꯨꯟ ꯌꯥꯝ ꯂꯩꯍꯟꯕꯗꯣ, ꯃꯒꯨꯟ ꯂꯩꯕꯒꯤ ꯅꯨꯡꯁꯤꯕꯒꯤ, ꯑꯗꯨꯒꯤ ꯄꯛꯅꯨꯡꯗ ꯅꯨꯡꯁꯤꯔꯁꯨ ꯈꯪꯗꯦ, ꯆꯍꯤ 3 ꯍꯦꯟꯅꯅꯤꯀꯣ ꯅꯨꯡꯁꯤꯅꯔꯀꯥꯟꯗ, ꯁꯤꯗꯒꯤ ꯏꯃꯥꯟꯅꯕꯤꯁꯤ ꯃꯥꯁꯨ ꯋꯥꯈꯜꯗꯣ ꯅꯨꯄꯥꯕꯨ ꯅꯪꯅ ꯊꯟꯗꯔ ꯀꯥꯏꯅ ꯍꯥꯏꯔꯒ ꯐꯣꯟꯁꯤꯗꯀꯣ, ꯍꯧꯖꯤꯛꯇꯤ ꯐꯣꯟꯒꯤ ꯃꯇꯝꯅꯤꯅ ꯑꯃꯃꯨꯛ ꯈꯪꯅ ꯑꯗꯨꯃꯛꯅ ꯆꯥꯎꯏ ꯊꯑꯣꯏꯅ ꯈꯪꯅꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯠꯇꯕ, ꯑꯗꯩ ꯋꯥꯈꯜꯁꯨ ꯈꯜꯂꯦ, ꯑꯃꯨꯛꯁꯨ ꯁꯥꯎꯅꯤꯡꯉꯀꯥꯟꯗ ꯂꯥꯏꯔꯁꯨ ꯗꯠꯅꯕ ꯅꯪꯕꯨ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯕꯤꯕꯩ ꯋꯥꯅꯤ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯅꯪꯉꯣꯟꯗ ꯍꯦꯟꯕ ꯑꯃ ꯂꯩꯒꯦ ꯀꯥꯏꯅꯒꯀꯣ, ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ, ꯑꯗꯒꯤ ꯊꯕꯛ ꯇꯧꯗ꯭ꯔꯒꯁꯨ ꯁꯦꯜ ꯈꯔ ꯀꯣꯝꯕ ꯅꯨꯄꯥꯒꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗꯣ, ꯑꯗꯨꯃꯛꯅ ꯑꯩꯒꯤ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯁꯤ ꯃꯥꯔꯒ ꯁꯥꯎꯅꯔꯦ, ꯑꯇꯣꯞꯄ ꯅꯨꯄꯥ ꯄꯩꯁꯥ ꯄꯥꯏꯕ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯕ, ꯌꯥꯁꯨ ꯍꯦꯛꯇ ꯍꯥꯏꯔꯛꯀꯗꯕ ꯅꯠꯇꯦꯕꯀꯣ꯫ ꯑꯗ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯑꯃꯗꯃꯨꯛ ꯃꯇꯝ ꯂꯦꯟ, ꯑꯃꯗꯃꯨꯛ ꯃꯇꯝ ꯂꯦꯟ, ꯃꯇꯝꯗꯤ ꯐꯖꯅ ꯂꯦꯜꯂꯦ, ꯃꯇꯝꯁꯦ ꯐꯖꯅ ꯃꯥꯡꯍꯜꯂꯦꯕ ꯏꯃꯥꯟꯅꯕꯤꯁꯦ꯫ ꯑꯗꯒꯤ ꯌꯥꯝ ꯋꯥꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯍꯥꯏꯇꯥꯔꯦ, ꯅꯨꯄꯥꯁꯦ ꯀꯣꯏꯆꯠ ꯆꯠꯂꯒ ꯀꯣꯏꯊꯤ ꯊꯤꯔꯨꯗ꯭ꯔꯒꯁꯨ ꯍꯥꯏꯔꯛꯄ, ꯑꯗꯒꯤ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯄꯁꯤꯡꯁꯦ ꯉꯥꯏꯔꯒ ꯀꯣꯏꯅꯕ ꯑꯐꯕ ꯈꯟꯕꯁꯤꯁꯨ ꯀꯣꯏꯊꯤ ꯊꯤꯕ ꯆꯤꯡꯕ ꯃꯈꯜ ꯑꯃꯅꯤꯗꯅ, ꯁꯤ ꯃꯥꯁꯦ ꯋꯥꯅ ꯅꯨꯄꯥ ꯑꯃꯈꯛ ꯐꯪꯉꯦꯀꯣ, ꯅꯨꯄꯥꯁꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯁꯨ ꯑꯣꯏꯗꯦ, ꯊꯤꯕꯁꯨ ꯑꯣꯏꯗꯦ, ꯃꯤꯗꯤ ꯈꯤꯇꯪ ꯄꯤꯛꯇꯛ ꯇꯧꯋꯦ ꯍꯥꯏ, ꯏꯃꯥꯟꯅꯕꯤꯁꯤꯅ ꯈꯤꯇꯪ ꯄꯥꯝꯐꯥꯠꯄꯗꯤ ꯋꯥꯠꯄ, ꯑꯗꯨꯒ ꯁꯦꯀꯦꯟ ꯁꯨꯕꯁꯦ ꯃꯥꯁꯦ ꯃꯔꯜꯗ ꯌꯦꯡꯉꯦ ꯍꯥꯏꯌꯦꯕꯀꯣ, ꯍꯥꯏꯗꯤ ꯑꯍꯥꯟꯕꯒꯤꯗ ꯈꯤꯇꯪ ꯂꯥꯏꯔꯕ ꯑꯃ ꯊꯦꯡꯅꯈꯤꯕꯅꯤna ꯄꯩꯁꯥ ꯄꯥꯏꯕ ꯑꯃ ꯈꯤꯇꯪ ꯍꯦꯛ ꯌꯦꯡꯖꯔꯛꯄꯗꯣꯀꯣ, ꯍꯥꯏꯗꯤ ꯁꯛ ꯐꯖꯔꯒꯁꯨ ꯑꯩꯕꯨ ꯀꯩꯁꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤꯁꯤꯕꯨ, ꯂꯥꯏꯔꯖꯔꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯑꯝꯗ ꯂꯩꯒꯦꯗ, ꯃꯉꯣꯟꯗ ꯍꯦꯟꯕ ꯑꯝꯗ ꯂꯩꯒꯦ ꯑꯩꯁꯨ ꯀꯥꯏꯅꯒ ꯈꯟꯕꯩ ꯃꯥꯁꯨ ꯑꯅꯤꯁꯨꯕꯒꯤ ꯅꯨꯄꯥꯁꯦ ꯀꯣꯏꯅꯔꯦꯀꯣ, ꯑꯅꯤꯁꯨꯕꯒꯤ ꯅꯨꯄꯥꯁꯦ ꯃꯥꯗꯤ ꯒꯥꯔꯤ ꯑꯆꯧꯕꯒ ꯄꯥꯏ ꯍꯥꯏ, ꯒꯥꯔꯤ ꯑꯆꯧꯕꯒ ꯊꯧꯋꯦꯕ, ꯑꯗ ꯑꯩꯗꯤ ꯎꯗꯦꯀꯣ ꯃꯥ ꯍꯥꯏꯔꯛꯄꯅꯦ꯫ ꯑꯗꯒꯤ ꯅꯨꯡꯁꯤꯅꯔꯦ, ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯕ ꯍꯥꯏꯔꯗꯅ ꯑꯩ ꯍꯟꯖꯟ ꯍꯥꯏꯅꯤꯡꯗꯦ, ꯐꯣꯟ ꯊꯝꯅꯤꯡꯗꯕꯤ ꯀꯣ, ꯑꯩ ꯁꯝꯖꯜꯂꯛꯀꯦ, ꯐꯣꯟ ꯊꯝꯅꯤꯡꯗꯕꯤ, ꯑꯗꯒꯤ ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯩꯅꯤꯡꯕꯤ, ꯑꯗꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯉꯥꯎꯕꯤ, ꯋꯥꯈꯜꯒ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯕꯤꯗꯣ ꯑꯗꯨ ꯇꯧꯔꯦ ꯃꯥꯁꯦ꯫ ꯋꯥꯔꯤꯁꯦ ꯈꯔ ꯁꯝꯖꯜꯂꯦ ꯏꯃꯥꯟꯅꯕꯤꯀꯣ, ꯁꯤ ꯋꯥꯔꯤꯁꯦ ꯍꯟꯖꯟ ꯂꯤꯃꯟꯗꯅ ꯋꯥꯏꯑꯦꯕ, ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯔꯛꯄꯩ ꯇꯥꯡꯀꯛꯁꯦ꯫ ꯑꯗꯒꯤ ꯅꯨꯡꯁꯤꯅꯔꯦ, ꯑꯆꯥꯄꯣꯠꯀꯁꯦ ꯂꯩꯔꯛꯄ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯗꯤ ꯁꯨꯡꯐꯪ ꯐꯪꯗꯕꯗꯣ, ꯑꯍꯥꯟꯕꯒꯤ ꯅꯨꯄꯥꯅ ꯂꯩꯔꯝꯗꯕꯗꯣ, ꯑꯅꯤꯁꯨꯕꯒꯤ ꯅꯨꯄꯥꯁꯤꯅꯒ ꯃꯌꯥꯝ ꯂꯩꯅꯔꯤꯕ ꯆꯥꯡꯗ ꯂꯩꯕꯁꯦ, ꯌꯥꯝ ꯌꯥꯝꯃꯦ ꯀꯥꯏꯅꯒ ꯈꯟꯕꯗꯣꯀꯣ, ꯑꯗꯩ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯁꯨ ꯈꯤꯇꯪ ꯆꯥꯎꯊꯣꯛꯆꯕꯗꯣ, ꯑꯆꯥꯄꯣꯠ ꯆꯦꯡꯉꯦ ꯂꯩ ꯈꯣꯠꯂꯦ ꯀꯥꯏꯅꯒ ꯇꯝꯃꯒꯀꯣ, ꯆꯥꯗꯅ ꯈꯣꯠꯇꯅ, ꯑꯗꯩ ꯀꯣꯏꯕꯁꯨ ꯆꯠꯂꯦ, ꯃꯍꯥꯎ ꯃꯈꯜ ꯑꯃꯃꯝꯅꯤ ꯅꯨꯡꯁꯤꯕꯗ, ꯃꯍꯥꯎꯁꯤ ꯑꯅꯤ ꯊꯣꯛꯅ ꯈꯦꯠꯅꯕ ꯂꯩꯅ, ꯑꯃꯅ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ, ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄ ꯑꯗꯨꯝꯇ ꯌꯥꯎꯗꯕꯤꯗ ꯅꯣꯡ ꯐꯥꯗꯣꯛ ꯎꯅꯕꯗ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯡꯁꯤꯕ, ꯄ꯭ꯔꯦꯝꯗꯨꯅ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯔꯒ ꯑꯁꯥ ꯑꯃꯗ ꯍꯤꯡꯕ, ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕꯗ ꯊꯦꯡꯅꯕ ꯅꯨꯄꯥꯁꯤꯒꯤ ꯅꯨꯡꯁꯤꯕꯅ ꯀꯣꯏꯕ, ꯍꯥꯏꯗꯤ ꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯅꯤ, ꯌꯦꯡꯕ ꯐꯪꯗꯕ, ꯁꯦꯡꯅ ꯍꯥꯏꯔꯒ ꯒꯥꯔꯗꯦꯟꯒꯨꯝꯕꯗ ꯑꯣꯏꯔꯣ, ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯣꯏꯔꯣ, ꯆꯠꯇꯅ ꯈꯣꯠꯇꯅ ꯂꯥꯡꯗꯅ ꯉꯥꯛꯇꯪ ꯋꯥꯈꯜꯗꯣ ꯅꯨꯡꯉꯥꯏꯊꯣꯛꯎꯕ ꯍꯥꯏꯇꯥꯔꯦ, ꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤ, ꯑꯗꯨ ꯐꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣ꯫ ꯑꯗꯩ ꯋꯥꯔꯤꯁꯨ ꯃꯥꯁꯦ ꯇꯧꯖꯩꯌꯦꯕꯀꯣ, ꯋꯥꯔꯤꯁꯦ
ꯃꯃꯥꯟꯅꯕꯤꯁꯤꯡꯗꯁꯨ ꯁꯨꯃꯥꯏꯅ ꯀꯣꯏꯕ ꯆꯠꯂꯨꯏ ꯈꯣꯠꯂꯨꯏ ꯀꯥꯏꯅꯒ ꯃꯃꯥꯟꯅꯕꯤꯁꯦ ꯃꯥꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯗꯤ ꯄꯨꯗꯦ ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯕꯤ ꯃꯃꯥꯟꯅꯕꯤꯁꯦ ꯃꯥꯗꯤ ꯄꯨꯗꯦꯕ ꯍꯥꯏꯗꯤ ꯃꯥ ꯄꯨꯔꯒꯗꯤ ꯌꯥꯝꯅ ꯐꯔꯛ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯃꯕꯨꯛ ꯐꯠꯇꯕ ꯃꯄꯥꯟ ꯊꯣꯛꯄ ꯃꯥꯗꯤ ꯃꯕꯨꯛ ꯐꯠꯇꯕ ꯃꯄꯥꯟ ꯊꯣꯛꯏꯁꯦ ꯏꯃꯥꯟꯅꯕꯤꯁꯤ ꯃꯥꯒꯤ ꯑꯍꯥꯟꯕ ꯅꯨꯄꯥꯒꯤꯁꯤꯗꯀꯣ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯃꯃꯥꯡꯗꯗꯤ ꯍꯥꯏꯍꯟꯅꯤꯡꯗꯕ ꯋꯥ ꯀꯩꯀꯥꯗꯤ ꯍꯥꯏꯔꯛꯈꯤꯕꯗꯤ ꯊꯦꯡꯅꯗꯦꯕ ꯑꯗ ꯃꯃꯥꯟꯅꯕꯤ ꯃꯣꯏ ꯂꯩꯀꯥꯏ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏꯍꯟꯅꯤꯡꯗꯕ ꯋꯥ ꯍꯥꯏꯔꯛꯏ ꯈꯣꯠꯂꯛꯏ ꯅꯨꯄꯥ ꯑꯃ ꯎꯅꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃ ꯍꯥꯟꯅ ꯀꯣꯏꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯊꯣꯛꯑꯒ ꯉꯥꯡꯉꯩ ꯈꯣꯠꯂꯤ ꯑꯗꯣ ꯑꯗꯨꯏ ꯄꯥꯎꯁꯦ ꯇꯥꯕꯗꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯅ ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯕꯤ ꯅꯨꯄꯤꯁꯦꯀꯣ ꯁꯤꯁꯦ ꯁꯨꯡꯄꯨ ꯄꯨꯗꯕꯅꯦꯕ ꯑꯇꯩ ꯏꯃꯥꯟꯅꯕꯤꯒ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗꯒꯤ ꯃꯤ ꯅꯨꯡꯁꯤꯅꯕ ꯅꯨꯡꯉꯥꯏ ꯈꯜꯂꯛꯑꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯅꯦ ꯊꯤ ꯕꯤꯠ ꯂꯩ ꯈꯜꯂꯛꯑꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯕꯤ ꯃꯃꯥꯟꯅꯕꯤꯁꯦ ꯁꯤꯅ ꯍꯦꯛꯇ ꯊꯨꯒꯥꯏꯔꯛꯄꯅꯦꯕ ꯑꯗꯣ ꯊꯨꯒꯥꯏꯕꯁꯦ ꯀꯃꯥꯏꯅ ꯊꯨꯒꯥꯏꯒꯦꯗ ꯃꯃꯤꯡ ꯑꯗꯨ ꯀꯧꯏ ꯑꯗꯥ ꯀꯧꯏꯗꯤ ꯈꯪꯉꯤꯅꯤꯗꯅ ꯐꯣꯟ ꯅꯝꯕꯔ ꯂꯩꯅꯕꯗꯤ ꯅꯠꯇꯦꯕ ꯃꯥꯅ ꯑꯦꯐ.ꯕꯤꯁꯤꯗ ꯍꯦꯛꯇ ꯃꯦꯁꯦꯖꯁꯦ ꯊꯥꯕꯅꯦꯕ ꯅꯪ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯕꯤ ꯈꯣꯠꯄꯤꯒꯦ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯤꯅ ꯃꯥꯅꯁꯨ ꯃꯄꯥꯟ ꯈꯔ ꯊꯣꯛꯎꯕ ꯅꯨꯄꯥꯁꯤ ꯀꯣꯏꯅꯕ ꯃꯇꯝꯗ ꯁꯤꯁꯤꯅ ꯐꯩ ꯃꯥꯅ ꯑꯗꯨ ꯂꯩ ꯑꯗꯥ ꯂꯩꯅꯦ ꯃꯥꯁꯨ ꯈꯤꯇꯪ ꯁꯣ ꯇꯧꯖꯔꯨꯕꯀꯣ ꯈꯤꯇꯪ ꯌꯥꯝꯅ ꯎꯠꯆꯔꯨꯕ ꯅꯍꯥꯟꯈꯩ ꯐꯪꯗꯕꯒꯤ ꯐꯪꯉꯛꯄꯗꯨꯗ ꯃꯥꯁꯨ ꯋꯥꯖꯥꯎꯁꯨ ꯈꯤꯇꯪ ꯉꯥꯡꯉꯨꯔꯕꯖꯥꯠꯅꯤꯗ ꯏꯃꯥꯟꯅꯕꯤꯁꯤꯅ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯕꯤ ꯏꯃꯥꯟꯅꯕꯤꯁꯤ ꯃꯥ ꯊꯃꯣꯏꯗ ꯆꯥꯛꯑꯒ ꯂꯩꯔꯥ ꯇꯣꯉꯥꯟꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯩꯔꯥ ꯀꯩ ꯅꯠꯇ꯭ꯔꯒ ꯀꯛꯀꯥꯒꯤ ꯍꯩꯅꯕꯤꯗꯨ ꯂꯩꯕꯩꯔꯥ ꯀꯩꯅꯣ ꯃꯥꯅ ꯃꯤꯒꯤ ꯑꯦꯐ.ꯕꯤꯗ ꯃꯥꯅ ꯃꯦꯁꯦꯖ ꯗꯥꯏꯔꯦꯛ ꯊꯥꯖꯤꯟꯕꯖꯥꯠꯅꯤ ꯅꯨꯄꯤꯗꯣ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯑꯃ ꯀꯣꯏꯔꯝꯕꯅꯤ ꯈꯣꯠꯂꯝꯕꯅꯤꯅ ꯑꯗꯒꯤ ꯎꯅꯕ ꯏꯕꯥꯅꯤ ꯆꯠꯂꯤ ꯑꯗ ꯂꯥꯞꯅ ꯎꯅꯕ ꯆꯠꯂꯤ ꯃꯣꯏ ꯏꯕꯥꯅꯤ ꯎꯅꯕꯗꯨ ꯀꯩ ꯍꯥꯏꯅꯤ ꯁꯦꯡꯅꯒ ꯀꯩꯅꯣꯗ ꯂꯝꯕꯤ ꯃꯅꯨꯡꯗ ꯎꯔꯛꯇ ꯋꯥꯔꯛꯇ ꯎꯅꯕꯅꯤ ꯈꯣꯠꯄꯅꯤ ꯑꯩ ꯅꯪ ꯍꯥꯏꯕꯤꯕꯅꯤ ꯈꯣꯠꯄꯅꯤ ꯑꯩꯅ ꯍꯥꯏꯔꯗꯤ ꯍꯥꯏꯔꯨꯅꯨ ꯈꯣꯠꯂꯨꯅꯨ ꯅꯪ ꯅꯨꯡꯉꯥꯏꯇꯕꯤ ꯍꯥꯏꯕꯤꯕꯅꯤ ꯈꯣꯠꯄꯅꯤꯅ ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯑꯅꯤꯁꯨꯕ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯇꯝꯃꯕꯖꯥꯠꯅꯦ ꯑꯗ ꯅꯨꯃꯤꯠꯁꯦ ꯌꯥꯆꯪꯕ ꯃꯇꯝꯅꯤ ꯌꯥꯆꯪꯕ ꯃꯇꯝꯁꯦ ꯐꯣꯟꯁꯦ ꯀꯌꯥ ꯇꯧꯒꯜꯂꯛꯇꯦꯕꯀꯣ ꯑꯅꯤꯁꯨꯕ ꯅꯨꯄꯥꯁꯦ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯑꯗ ꯇꯧꯊꯣꯛꯇꯅ ꯇꯧꯔꯛꯄꯁꯤꯗ ꯃꯤꯁꯀꯣꯜꯁꯦ ꯀꯌꯥꯅꯣ 3-5 ꯀꯩꯅꯣ ꯂꯩꯔꯝꯕꯁꯦ ꯃꯥꯁꯦ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅꯦ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯀꯥꯏ ꯃꯥꯅ ꯈꯟꯕꯅꯦ ꯁꯔꯄ꯭ꯔꯥꯏꯖꯀ ꯇꯧꯗꯣꯏꯖꯥꯠꯂꯣ ꯀꯥꯏꯅꯒ ꯈꯟꯕꯗꯣ ꯑꯗꯣ ꯀꯨꯝꯍꯩ ꯍꯔꯥꯎꯁꯨ ꯀꯩꯝ ꯂꯩꯇꯦꯗ ꯃꯥ ꯇꯧꯒꯜꯂꯛꯇꯕꯅꯤꯅ ꯈꯜꯂ ꯀꯣꯜꯁꯦ ꯇꯧꯔꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯔꯤ ꯁꯤꯅꯦꯕ ꯑꯗ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯦ ꯀꯩꯝ ꯈꯟꯗꯕꯤ ꯍꯣꯏ ꯀꯩ ꯋꯥꯔꯤꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏ ꯀꯥꯟꯗ ꯅꯨꯄꯥꯁꯤꯅ ꯉꯁꯥꯏꯒꯤ ꯑꯦꯐ.ꯕꯤꯗ ꯊꯥꯅꯕ ꯃꯦꯁꯦꯖ ꯀꯩꯀꯥꯁꯦ ꯃꯥꯅ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯄꯅꯦꯕ ꯅꯪ ꯁꯨꯃꯥꯏꯅ ꯎꯅꯩ ꯈꯣꯠꯅꯩ ꯀꯥꯏ ꯑꯗꯣ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯦ ꯂꯥꯜꯂꯨꯔꯕꯅꯤꯅ ꯍꯥꯏꯗꯤ ꯉꯁꯥꯏ ꯃꯥꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯒ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯃꯨꯔꯕꯅꯤ ꯃꯥꯁꯦ ꯁ꯭ꯋꯥꯏꯗꯤ ꯂꯥꯎꯋꯦꯕꯀꯣ ꯃꯁꯥꯅ ꯍꯨꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔ ꯃꯥ ꯁꯣꯏꯗꯤ ꯁꯣꯏꯔꯦꯕ ꯑꯗꯨꯒ ꯇꯝꯃꯤꯕ ꯄꯥꯎꯗꯨꯗꯤ ꯃꯇꯝꯗꯨꯗ ꯎꯅꯔꯤꯕꯗꯨꯗꯤ ꯃꯣꯏꯕꯥꯅꯤ ꯑꯗꯨꯕꯨ ꯃꯔꯤ ꯑꯃꯇꯗꯤ ꯊꯝꯅꯈꯤꯗꯦ ꯍꯣꯏ ꯈꯨꯠ ꯄꯥꯏꯒꯤ ꯁꯝꯗ ꯀꯩꯗ ꯊꯦꯡꯉꯛꯈꯤꯀꯣ ꯑꯗꯨ ꯅꯠꯇꯅ ꯀꯩ ꯍꯥꯏꯅꯤ ꯐꯠꯇꯕ ꯆꯠꯇꯤ ꯑꯗꯨꯋꯥꯏꯗꯨꯗ ꯆꯠꯈꯤꯕ ꯂꯩꯇꯦꯕꯀꯣ ꯑꯗ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯈꯨꯠ ꯄꯥꯏꯅꯕ ꯈꯣꯠꯅꯕ ꯀꯣ ꯑꯗꯨꯁꯨ ꯌꯥꯎ ꯈꯨꯠ ꯄꯥꯏꯅꯔꯒꯕꯨ ꯀꯩꯗꯧꯕꯒꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗꯣ ꯊꯦꯡꯉꯣꯏꯗꯣꯏꯅꯣ ꯑꯗꯨꯏꯗꯤ ꯅꯪ ꯋꯥꯁꯛꯎ ꯁꯤꯅꯦꯕ ꯑꯗꯩ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯦ ꯁꯛꯄ ꯉꯝꯗ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯃꯥ ꯑꯆꯦꯠꯄ ꯃꯔꯤꯗꯣ ꯊꯝꯃꯨꯕꯅꯤꯅꯀꯣ ꯑꯅꯤꯁꯨꯕ ꯊꯦꯡꯅꯕ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯊꯤꯅ ꯆꯩꯔꯝꯃꯦ ꯏꯃꯥꯟꯅꯕꯤꯁꯤꯗ ꯇꯨꯀꯠꯆꯩ ꯈꯪꯕ꯭ꯔꯥ ꯅꯆꯦꯗꯣ ꯌꯥꯝ ꯊꯤꯕ ꯈꯣꯠꯄ ꯅꯪ ꯅꯃꯥꯟꯅꯕꯤ ꯁꯤꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯈꯣꯠꯂꯛꯄꯅꯤ ꯂꯣꯠꯄꯗꯤ ꯀꯩꯝ ꯂꯩꯇꯦ ꯅꯣꯏ ꯅꯃꯥꯟꯅꯕꯤ ꯑꯗꯨꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯥꯒꯤ ꯑꯦꯐ.ꯕꯤꯗ ꯂꯣꯏꯅꯃꯛ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯔꯛꯄꯅꯦꯕ ꯌꯥꯝ ꯊꯤꯅ ꯍꯦꯛꯇ ꯑꯁ ꯀꯩ ꯍꯥꯏꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯜꯂꯨꯔꯒ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯦ ꯍꯤꯡꯅꯤꯡꯕ ꯑꯃꯨꯛꯃꯨꯛ ꯐꯥꯎꯔꯛꯇꯦ ꯍꯥꯏ ꯏꯀꯥꯏꯖꯕꯗꯣ ꯑꯁ ꯑꯩꯁꯦ ꯃꯥꯡꯈ꯭ꯔꯗꯤ ꯐꯅꯤꯗ ꯀꯥꯏꯅ ꯇꯁꯦꯡꯅ ꯇꯥꯏꯕ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅꯀꯣ ꯑꯩꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯅꯒ ꯃꯥꯡꯈ꯭ꯔꯗꯤ ꯐꯅꯤ ꯑꯗꯨ ꯌꯥꯝ ꯏꯀꯥꯏꯕꯁꯤꯕꯨ ꯀꯥꯏꯅ ꯈꯜꯂꯦꯕ ꯃꯊꯟꯇ ꯑꯃꯨꯛꯃꯨꯛꯅꯦ ꯏꯀꯥꯏꯃꯟꯗꯅ ꯑꯁ ꯀꯥꯟꯅ ꯍꯥꯏꯔꯒ ꯌꯥꯝ ꯊꯤꯅ ꯐꯥꯎꯋꯦ ꯍꯥꯏ ꯃꯊꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯅꯃꯥ ꯅꯄꯥ ꯐꯥꯎ ꯄꯜꯂꯒ ꯆꯩꯔꯝꯃꯦ ꯍꯥꯏꯕ ꯅꯃꯥ ꯅꯄꯥ ꯆꯦꯟꯗꯅꯕ ꯄꯣꯛꯄ ꯑꯩꯉꯣꯟꯗꯁꯨ ꯅꯪꯅ ꯌꯥꯝ ꯃꯤꯅꯝꯕ ꯑꯗꯨꯅꯅꯤꯅꯦ ꯑꯗꯨꯝ ꯋꯥꯍꯩꯗ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯍꯥꯏꯔꯝꯕꯗꯣꯀꯣ ꯑꯩ ꯅꯍꯥꯟ ꯀꯣꯏꯕ ꯆꯠꯄꯗ ꯑꯩ ꯅꯪ ꯈꯨꯗꯥꯡꯒ ꯄꯥꯏꯔꯤꯗꯨꯗꯤ ꯑꯩꯗꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯒꯤ ꯄꯥꯏ ꯋꯥꯅꯤ ꯅꯪꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯅꯤꯅꯦ ꯍꯌꯦꯡꯗꯤ ꯄꯪꯌꯥꯗ ꯌꯥꯕ ꯅꯨꯄꯤꯅꯤꯅꯦ ꯅꯪꯗꯤ ꯑꯁ ꯑꯩꯅ ꯂꯥꯞꯅ ꯄꯨꯔꯁꯨ ꯑꯍꯤꯡꯒ ꯂꯦꯛꯁꯦ ꯍꯥꯏꯔꯁꯨ ꯌꯥꯗꯧ ꯅꯨꯄꯤꯅꯤꯅꯦ ꯀꯥꯏꯅ ꯍꯦꯛꯇ ꯁꯨꯠꯇ ꯆꯩꯔꯝꯃꯕꯖꯥꯠꯅꯤꯗ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯉꯥꯡꯉꯝꯃꯗꯤ ꯐꯗꯧꯕ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯒꯥꯔꯤꯐꯧ ꯊꯧꯕ ꯉꯝꯗꯕ ꯃꯤꯒꯤ ꯐꯥꯔꯁ ꯂꯞꯇꯣ ꯍꯥꯏꯇꯥꯔꯦꯅꯦ ꯐꯥꯔꯁ ꯂꯞꯇꯨꯃ ꯒꯥꯔꯤ ꯊꯧꯕ ꯉꯝꯗꯦ ꯑꯗꯨꯗꯤ ꯁꯦꯀꯦꯟ ꯂꯞꯅ ꯀꯩꯁꯨ ꯎꯔꯨꯕ ꯅꯠꯇꯦꯗꯅ ꯑꯩ ꯄꯥꯎ ꯇꯝꯕꯗ ꯒꯥꯔꯤ ꯊꯧꯕ ꯉꯝꯗꯕ ꯒꯥꯔꯤ ꯃꯆꯥ ꯑꯃꯨꯛ ꯊꯧꯕ ꯉꯝꯗꯕ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯑꯆꯦꯠꯄ ꯃꯔꯤꯒ ꯂꯩꯔꯗꯤ ꯑꯩꯗꯤ ꯒꯥꯔꯤ ꯑꯆꯧꯕꯒ ꯊꯧꯕꯁꯤꯗ ꯅꯪꯗꯤ ꯄꯨꯔꯥ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯅꯤꯅꯦ ꯍꯥ ꯀꯥꯏꯅꯒ ꯑꯩꯁꯦ ꯅꯤꯡꯊꯧ ꯑꯣꯏꯅ ꯎꯔꯝꯃꯅꯤ ꯈꯣꯠꯄꯅꯤ ꯏꯕꯦꯝꯃ ꯅꯔꯝꯆꯠꯇ ꯆꯨꯝꯃꯨ ꯈꯪꯕ꯭ꯔꯥ ꯅꯨꯄꯤꯁꯤꯗꯤ ꯅꯔꯝꯆꯠꯇ ꯆꯨꯝꯃꯨ ꯈꯪꯕ꯭ꯔꯥ ꯑꯩꯉꯣꯟꯗꯒꯤ
ꯑꯍꯦꯟꯕ ꯃꯌꯥꯝꯅꯤ ꯐꯪꯗꯣꯏꯁꯦ ꯑꯩꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯒꯨꯝꯕ ꯀꯌꯥꯅꯤ ꯅꯨꯄꯥꯁꯦ ꯂꯩꯔꯤꯁꯦ ꯈꯣꯠꯂꯤꯁꯦ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠ ꯍꯥꯏꯕ ꯑꯃ ꯂꯩ ꯏꯖꯠꯅꯤ ꯈ꯭ꯋꯥꯏ ꯃꯔꯨꯗꯤ ꯀꯥꯟꯅ ꯍꯦꯛꯇ ꯌꯥꯝ ꯊꯤꯅ ꯆꯩꯔꯝꯕꯁꯤꯗ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯔꯦꯀꯣ ꯇꯨꯃꯤꯟꯅ ꯂꯩꯕꯗꯒꯤ ꯀꯩꯝꯇ ꯍꯥꯏꯅꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠꯁꯦ ꯃꯥ ꯀꯣꯜ ꯕꯦꯛꯁꯨ ꯇꯧꯗ꯭ꯔꯦ ꯅꯨꯄꯥꯗꯨꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯈꯤꯗ꯭ꯔꯦꯕ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯄꯨꯔꯥ ꯁꯣꯛ ꯆꯠꯄ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯈꯤꯕ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯦ ꯍꯥꯏꯗꯤ ꯆꯨꯝꯃꯤ ꯃꯥꯒꯤ ꯁꯦꯀꯦꯟ ꯂꯞꯇꯨꯅ ꯉꯥꯡꯉꯝꯃꯤꯗꯨ ꯆꯩꯔꯝꯃꯤꯕ ꯉꯥꯡꯉꯝꯃꯤꯕ ꯂꯣꯏꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯇꯝꯃꯛꯏꯕ ꯄꯥꯎꯗꯨ ꯃꯥꯅ ꯎꯈꯤꯕ ꯄꯣꯠꯇꯤ ꯅꯠꯇꯦꯕꯀꯣ ꯍꯣꯏ ꯑꯆꯦꯠꯄ ꯃꯔꯤ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯕ ꯃꯇꯝꯗꯨꯗ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯃꯥꯁꯨ ꯃꯊꯟꯇ ꯆꯠꯂꯒ ꯊꯝꯈꯤꯕꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯥꯁꯨ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯎ ꯈꯨꯇꯝꯁꯤ ꯏꯃꯥꯟꯅꯕꯤꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯃꯥꯅ ꯍꯥꯏꯗꯣ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯄꯣꯠꯇꯨ ꯆꯨꯝꯃꯦ ꯑꯗꯨꯒ ꯁꯨꯛꯂꯥꯟ ꯂꯥꯟꯖꯗꯕ ꯃꯤ ꯑꯃꯗꯁꯨ ꯀꯔꯤꯒꯨꯝꯕ ꯏꯃꯥꯟꯅꯕꯤꯗꯨꯅ ꯃꯥꯒꯤ ꯐꯥꯔꯁ ꯂꯞꯇꯨꯒ ꯁꯨꯃꯇꯪꯒꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯈꯛ ꯎꯅꯔꯝꯃꯒ ꯑꯆꯦꯠꯄ ꯑꯔꯣꯟꯕ ꯃꯔꯤꯗꯣ ꯊꯅꯝꯗꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯃꯥꯅ ꯉꯥꯡꯉꯤꯕ ꯋꯥꯍꯩꯗꯨꯁꯨ ꯍꯥꯏꯗꯤ ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯕꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯄꯤꯔꯝꯃꯤꯕ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯕꯗꯅꯥꯝꯗꯨ ꯄꯤꯁꯟꯕꯤꯗꯣꯏꯅꯤꯀோ ꯅꯨꯄꯥꯅꯤꯅ ꯑꯗꯨꯝ ꯊꯥꯖꯔꯒ ꯃꯥꯁꯨ ꯍꯥꯏꯗꯤ ꯊꯥꯖꯔꯒ ꯀꯥꯏꯅꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯀꯥꯏꯅꯗꯣꯏꯅꯤꯀꯣ ꯍꯥꯏꯅ ꯈꯜꯂ ꯃꯥꯁꯦ ꯀꯞꯄꯅꯦ ꯏꯀꯥꯏꯕ ꯃꯥꯅ ꯇꯧꯐꯝꯈꯪꯗ꯭ꯔꯦ ꯑꯗꯒꯤ ꯍꯥꯏꯔꯨꯕꯁꯨ ꯉꯝꯗ꯭ꯔꯗꯤ ꯃꯥ ꯃꯁꯥꯅ ꯂꯥꯟꯕꯅꯤꯅ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯅꯪꯅ ꯍꯥꯏ ꯈꯣꯠꯂꯤ ꯀꯥꯏꯅ ꯍꯥꯏꯗꯤ ꯈꯔ ꯄꯥꯎꯊꯪꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯈꯠꯅ ꯈꯣꯠꯅꯗ ꯆꯩꯅ ꯈꯣꯠꯅꯗ ꯇꯧꯋꯦ ꯀꯌꯥꯝ ꯈꯠꯅꯔꯒ ꯁꯥꯎꯅꯔꯒꯅꯦ ꯍꯦꯛꯇ ꯅꯪ ꯍꯦꯛꯇ ꯎꯍꯧꯕ꯭ꯔꯥ ꯅꯪ ꯑꯩꯒ ꯆꯠꯃꯤꯟꯅꯩꯗꯨꯕꯨ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯀꯃꯥꯏꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯗꯣꯏꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣ ꯍꯥꯏꯔꯒꯅꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯃꯆꯤꯟ ꯀꯌꯥꯝ ꯊꯤꯌꯦꯗ ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯕꯤ ꯅꯨꯄꯤꯁꯤꯅ ꯅꯣꯏꯕꯥꯅꯤ ꯇꯧꯔꯤꯗꯣ ꯑꯩ ꯎꯏꯁꯤꯅꯦ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯅꯪꯅ ꯐꯅꯦꯛ ꯁꯦꯠꯂ ꯂꯥꯛꯏꯕ ꯑꯗꯒꯤ ꯅꯪꯒꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯅꯪꯒꯤ ꯐꯨꯔꯤꯠꯇꯣ ꯆꯤꯡꯊꯔꯒ ꯂꯥꯛꯏꯗꯣ ꯑꯩ ꯂꯣꯏ ꯎꯏ ꯈꯪꯕ꯭ꯔꯥ ꯑꯁꯦꯡꯕ ꯍꯥꯏꯕꯤꯕꯨ ꯅꯪ ꯍꯦꯛꯇ ꯀꯩ ꯍꯥꯏꯅꯤ ꯋꯥꯗꯣ ꯇꯞꯅ ꯏꯪꯅ ꯍꯥꯏꯅꯕꯁꯨ ꯌꯥꯕꯗ ꯂꯩꯀꯥꯏ ꯃꯌꯥꯝꯗ ꯑꯁꯦꯡꯕ ꯍꯥꯏꯕꯤꯕꯅꯤ ꯀꯩꯅꯣ ꯅꯪꯅ ꯐꯨꯔꯤꯠ ꯆꯤꯡꯊꯔꯒ ꯂꯥꯛꯏꯗꯨꯗꯤ ꯐꯅꯦꯛꯀꯥꯗꯣ ꯅꯪꯅ ꯁꯦꯝꯃꯒ ꯂꯥꯛꯏꯗꯨꯗꯤ ꯐꯅꯦꯛ ꯁꯦꯝꯃꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯩ ꯂꯣꯏ ꯎꯖ ꯏꯃꯤꯠꯁꯤꯅ ꯎꯔꯕꯅꯤ ꯋꯥꯁꯛꯅꯁꯤꯔꯣ ꯋꯥꯁꯛꯅꯁꯤ ꯂꯥꯛꯑꯣ ꯀꯥꯏꯅꯒ ꯍꯦꯛꯇ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯉꯥꯡꯉꯕꯀꯣ ꯏꯃꯥꯟꯅꯕꯤꯁꯤ ꯃꯥꯁꯦ ꯅꯨꯄꯥ ꯀꯥꯏꯅꯕꯩ ꯃꯟꯊꯥꯕꯨ ꯁꯥꯒꯗ꯭ꯔꯥ ꯑꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯗ ꯕꯗꯅꯥꯝ ꯄꯤꯔꯛꯄ ꯃꯥꯁꯦ ꯁꯦꯠꯇ ꯃꯁꯥꯁꯦ ꯁꯤꯅꯤꯡꯕ ꯑꯃ ꯐꯥꯎꯋꯦ ꯍꯥꯏꯕ ꯇꯁꯦꯡꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯣ ꯂꯥꯜꯂꯨꯕꯩ ꯃꯥ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯃꯥꯁꯦ ꯀꯞꯄꯦ ꯃꯃꯥꯟꯅꯕꯤ ꯑꯇꯩꯗꯤ ꯑꯁ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯃꯥꯗꯤ ꯅꯪꯗ ꯅꯠꯇꯦ ꯊꯨꯒꯥꯏꯔꯤꯁꯦ ꯃꯌꯥꯝꯒꯤ ꯊꯨꯒꯥꯏꯗꯅ ꯂꯩꯔꯝꯅꯦ ꯁꯤꯁꯦ ꯈꯣꯠꯄꯁꯦ ꯃꯋꯥ ꯅꯥꯏꯕ ꯈꯪꯉꯔꯣꯏꯗꯕꯅꯤ ꯃꯌꯨꯝ ꯄꯥꯛ ꯈꯪꯉꯔꯣꯏꯗꯕꯅꯤ ꯊꯦꯝꯖꯤꯜꯂꯦꯕ ꯂꯩꯀꯥꯏꯅ ꯀꯔꯤ ꯈꯟꯈꯤꯕꯅꯣ ꯑꯗꯩ ꯀꯔꯤ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯁꯤꯗꯤ ꯈꯤꯇꯪ ꯁꯣꯏꯔꯨꯔꯒꯗꯤ ꯉꯥꯡꯅꯕ ꯍꯥꯏꯕꯁꯦ ꯉꯁꯥꯏꯗꯤ ꯏꯃꯥꯟꯅꯕꯤ ꯑꯣꯏꯁꯨ ꯃꯤꯒꯤ ꯆꯨꯝꯃꯤ ꯈꯪꯗꯦ ꯂꯥꯜꯂꯤ ꯈꯪꯗꯦ ꯉꯁꯥꯏꯒꯤ ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯕꯤꯀꯣ ꯅꯨꯄꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯄꯨꯔꯛꯄ ꯄꯥꯎꯗꯣ ꯃꯣꯏꯁꯨ ꯍꯣꯏ ꯀꯥꯏ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯌꯥꯎꯔꯨꯔꯤꯅꯦꯕ ꯃꯣꯏꯁꯨ ꯇꯁꯦꯡꯅ ꯑꯗ ꯉꯁꯤꯅ ꯗꯁꯥꯗꯨ ꯏꯃꯥꯟꯅꯕꯤꯗꯨꯗ ꯇꯥꯕꯅꯦꯕꯀꯣ ꯇꯥꯕꯗꯤ ꯃꯥꯁꯨ ꯀꯞꯄ ꯌꯥꯕ ꯀꯞꯈꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯈꯤꯗꯦꯀꯣ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯕꯕꯨꯀꯣ ꯃꯔꯨꯞꯅ ꯃꯔꯨꯞ ꯃꯥꯡꯍꯟꯕ ꯍꯥꯏꯁꯦ ꯁꯤꯅꯦꯅ ꯃꯥꯁꯦ ꯈꯜꯂꯤ ꯂꯦꯜꯂꯤ ꯅꯨꯡꯉꯥꯏꯇꯀꯣ ꯄꯨꯟꯁꯤ ꯑꯣꯏꯅꯗꯤ ꯅꯪꯁꯦ ꯀꯧꯔꯣꯏ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤꯅꯀꯣ ꯃꯇꯝꯁꯦ ꯂꯥꯛꯇꯕ꯭ꯔꯥ ꯈꯪꯗꯦ ꯃꯤ ꯈꯟꯅꯕꯁꯨ ꯂꯦꯞꯇꯦ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯁꯨ ꯂꯦꯞꯇꯦ ꯍꯧꯖꯤꯛ ꯐꯥꯎꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯤ ꯎꯁꯤꯠꯇꯕ ꯑꯗꯨꯝ ꯍꯤꯡꯁꯨ ꯑꯗꯨꯝ ꯍꯤꯡꯉꯤꯀꯣ ꯏꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯤꯁꯦ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕꯤꯔꯤꯕ ꯏꯁꯣꯔ ꯂꯩꯔꯤꯁꯦ ꯃꯣꯏꯁꯦ ꯋꯥꯔꯛꯄꯤꯅꯕ ꯂꯩꯇꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯃꯣꯏꯁꯦ ꯇꯥꯏꯕꯪ ꯂꯤꯂꯥ ꯌꯥꯎꯔꯨꯅꯕ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄ ꯖꯥꯠꯂꯥ ꯃꯁꯛ ꯍꯥꯏꯔ ꯑꯗꯨꯝ ꯐꯖꯩ ꯑꯗꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯥꯏꯔ ꯃꯌꯥꯝꯗꯒꯤ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯃꯤ ꯃꯌꯥꯝ ꯃꯔꯥꯜ ꯂꯩꯖꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯕꯨꯁꯨ ꯕꯗꯅꯥꯝ ꯑꯗꯨꯝ ꯄꯤꯕꯤꯕ ꯉꯝꯃꯤ ꯃꯣꯏꯅ ꯄꯨꯅꯤꯡꯕ ꯃꯑꯣꯡꯗ ꯃꯤꯁꯦ ꯄꯨꯊꯣꯛꯏ ꯑꯗꯨꯝ ꯃꯣꯏꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯀꯥꯏꯅ ꯈꯜꯂꯦꯕ ꯁꯨꯃꯥꯏꯅ ꯈꯜꯂꯒ ꯑꯗꯨꯝ ꯂꯩ ꯑꯗꯩ ꯃꯊꯪ ꯃꯥꯁꯦ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯦ ꯅꯨꯄꯥ ꯈꯪꯅꯕꯗꯗꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯕ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯦ ꯁꯨꯛꯈꯪ ꯈꯪꯍꯜꯂꯔꯣꯏꯒꯦ ꯀꯥꯏꯅꯒ ꯈꯜꯂꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤꯅꯤꯀꯣ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯂꯩꯁꯥꯕꯤꯕꯨꯗꯤ ꯅꯠꯇ꯭ꯔꯦ ꯈꯪꯅꯕ ꯀꯥꯟꯗ ꯌꯥꯝꯅ ꯂꯣꯟꯅ ꯊꯨꯞꯅ ꯍꯨꯔꯥꯟꯕꯤ ꯑꯃꯗꯧꯅ ꯑꯣꯏꯅ ꯀꯣꯏꯖꯩꯌꯦꯕ ꯃꯥꯒꯤ ꯑꯔꯣꯟꯕ ꯂꯤꯆꯠ ꯃꯃꯥꯡꯗ ꯆꯠꯂꯨꯕ ꯂꯤꯆꯠꯇꯣ ꯈꯪꯉꯛꯀꯗꯕꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯃꯥꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯦ ꯑꯗꯩ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯁꯦꯡꯕꯗꯣ ꯂꯣꯠꯄ ꯌꯥꯔꯣꯏꯗꯕ ꯋꯥꯔꯤꯗꯣ ꯇꯝꯊꯣꯛꯀꯦꯗꯤ ꯈꯜꯂꯤ ꯑꯗꯨꯒ ꯍꯦꯛꯇ ꯀꯣꯏꯅꯕ ꯍꯧꯔꯛꯄꯒ ꯍꯦꯛꯇ ꯍꯥꯏꯔꯨꯕꯗꯤ ꯃꯥꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯈꯤꯗ꯭ꯔꯥ ꯈꯟꯕꯒꯤ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯀꯣꯏꯕ ꯀꯥꯟꯗ ꯈꯔ ꯂꯣꯟꯅꯗꯤ ꯃꯥꯁꯦ ꯀꯣꯏ ꯍꯥꯏ ꯑꯗꯨꯒ ꯐꯥꯔꯁ ꯂꯞ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯤ ꯅꯠꯇꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯗꯨꯗꯤ ꯐꯥꯔꯁ ꯂꯞ ꯇꯥꯏꯗꯅꯀꯣ ꯐꯥꯔꯁ ꯂꯞ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ
ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯍꯥꯏꯔꯒꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯨꯄꯥꯁꯤꯅ ꯃꯥꯕꯨꯁꯨ ꯃꯤꯔꯥꯏꯔꯛꯄ ꯈꯣꯠꯂꯛꯄ ꯇꯧꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕꯒꯤ ꯑꯁꯥꯁꯦ ꯏꯎ ꯎꯔꯛꯇ꯭ꯔꯕ ꯖꯥꯠꯅꯤꯗ ꯅꯨꯄꯥꯁꯦ ꯃꯣꯏ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯦ ꯐꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯏꯔꯩ ꯂꯩꯇꯕ ꯍꯥꯏꯗꯤ ꯃꯣꯏ ꯏꯃꯨꯡꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯅꯤꯅ ꯑꯗꯒꯤ ꯅꯨꯄꯥꯗꯨꯅꯁꯨ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯥꯜꯂꯦ ꯍꯥꯏꯀꯣ ꯏꯃꯥꯟꯅꯕꯤꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯒꯁꯨ ꯈꯟꯕꯒꯤꯔ ꯃꯣꯏ ꯏꯃꯨꯡꯁꯦ ꯁꯨꯝ ꯃꯌꯥꯝꯅ ꯍꯦꯛ ꯍꯥꯏꯅꯕꯗꯣꯀꯣ ꯌꯥꯝ ꯃꯨꯟꯅꯗꯤ ꯈꯪꯗꯦ ꯌꯥꯝ ꯋꯥꯕ ꯃꯥꯜꯂꯤ ꯑꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯁꯦ ꯆꯨꯝꯅꯩ ꯑꯅꯥ ꯑꯌꯦꯛꯇꯣ ꯑꯣꯏꯔꯗꯤ ꯐꯩꯗꯣꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯅꯥ ꯑꯌꯦꯛꯁꯦ ꯄꯩꯁꯥꯁꯨ ꯌꯥꯝ ꯆꯪꯉꯤꯗꯅ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯎꯕꯁꯤꯗ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯅꯪ ꯅꯌꯨꯝ ꯄꯥꯜꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯤꯁꯅꯨ ꯈꯟꯕꯒꯤ ꯑꯣꯏꯔꯝꯗꯣꯏ ꯃꯥꯜꯂꯤ ꯃꯥ ꯅꯨꯄꯤ ꯀꯣꯏꯕ ꯎꯗꯦꯗ ꯍꯥꯏꯗꯤ ꯍꯥꯐꯨ ꯑꯅꯥꯏ ꯆꯨꯔꯦ ꯍꯥꯏꯗꯤ ꯃꯁꯥꯗꯣ ꯃꯁꯛ ꯃꯆꯨꯒ ꯊꯣꯛꯇ꯭ꯔꯦꯗ ꯈꯣꯠꯇ꯭ꯔꯦꯗ ꯀꯥꯏꯅ ꯈꯟꯕ ꯑꯗꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯅ ꯑꯃꯨꯛ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯄꯥꯎ ꯐꯥꯎꯅꯒꯦꯁꯨ ꯏꯀꯥꯏꯒꯨꯝꯁꯨ ꯇꯧ ꯆꯩꯔꯛꯈꯤꯕ ꯈꯨꯆꯩ ꯂꯥꯛꯆꯩꯗꯨꯅꯀꯣ ꯄꯨꯟꯁꯤꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯤꯁꯤꯅ ꯊꯨꯡꯅꯅꯤꯡꯕꯗꯤ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯃꯥꯒꯤ ꯍꯛꯆꯥꯡ ꯀꯠꯊꯣꯛꯆꯈꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗꯨꯒ ꯊꯨꯡꯅꯕꯁꯦ ꯑꯣꯏꯖꯒꯦꯅ ꯍꯥꯏꯌꯦꯕꯀꯣ ꯃꯥꯒꯤ ꯌꯀꯥ ꯌꯦꯡꯉꯒ ꯂꯩꯕꯗꯣ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯣꯡꯐꯝꯗꯤ ꯁꯣꯏꯔꯒꯗꯤ ꯌꯥꯝ ꯂꯨꯏꯗꯣꯀꯣ ꯇꯁꯦꯡꯅ ꯆꯦꯜꯂꯨꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯈꯪꯉꯒ ꯂꯧꯕꯤꯕꯅ ꯃꯈꯜ ꯑꯃꯅꯤ ꯑꯗꯨ ꯅꯠꯇꯅ ꯍꯦꯛꯇ ꯍꯌꯦꯡꯋꯥꯏꯐꯥꯎ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯃꯄꯨꯔꯣꯏꯕꯅ ꯄꯜꯂꯒ ꯉꯥꯡꯒꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯁꯦꯡꯕ ꯈꯪꯍꯟꯕꯗꯣ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯑꯗꯨꯅ ꯏꯃꯥꯟꯅꯕꯤꯁꯤꯅ ꯍꯧꯖꯤꯛ ꯉꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯔꯝꯕ ꯅꯨꯄꯥꯁꯦ ꯁꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯏꯔꯤ ꯍꯥꯏꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯃ ꯀꯣꯏꯗꯤ ꯀꯣꯏꯀꯣ ꯅꯨꯄꯥꯁꯦ ꯀꯣꯏꯗꯤ ꯀꯣꯏ ꯉꯥꯏꯍꯥꯛꯀꯤ ꯀꯩꯒꯤꯀꯣ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯥꯁꯨ ꯍꯥꯏꯐꯦꯠ ꯊꯤꯒꯨꯝ ꯇꯧꯀꯣ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯂꯨꯏꯀꯣ ꯌꯥꯝꯅ ꯂꯥꯏꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯀꯣ ꯁꯤꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦꯗ ꯏꯃꯥꯟꯅꯕꯤꯁꯤꯅ ꯊꯝꯃꯛꯄꯗ ꯅꯨꯄꯤꯗꯤ ꯌꯥꯝ ꯂꯨꯏ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯍꯛꯆꯥꯡ ꯄꯤꯊꯣꯛꯄꯁꯦ ꯄꯤꯊꯣꯛꯇꯕꯀꯣ ꯐꯅ ꯇꯛꯑꯒꯁꯨ ꯄꯤꯊꯣꯛꯇꯕꯅ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯆꯦꯛꯁꯤꯟꯕꯁꯤꯅ ꯐꯩ ꯑꯗ ꯑꯅꯤꯁꯨꯕꯗ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯇꯤꯟꯅꯕꯗꯀꯣ ꯏꯆꯝ ꯆꯝꯃꯤꯅꯤ ꯀꯥꯏꯅ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯣꯛꯄ ꯑꯗꯒꯤ ꯅꯪꯒ ꯇꯤꯟꯅꯔꯤꯕ ꯅꯃꯥꯟꯅꯕꯤꯗꯣ ꯃꯕꯨꯛ ꯆꯦꯟ ꯀꯔꯤꯅꯣ ꯈꯪꯗꯅ ꯎꯅꯕꯒ ꯍꯦꯛꯇ ꯎꯅꯕ ꯆꯠꯂꯤꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯆꯠꯇꯅ ꯈꯣꯠꯇꯅ ꯄꯨꯕꯁꯦ ꯄꯨꯔꯨ ꯅꯠꯇ꯭ꯔꯗꯤ ꯗꯁꯥ ꯇꯥꯅꯤ ꯗꯁꯥ ꯇꯥꯔꯗꯤ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯒꯅꯤꯅꯀꯣ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯋꯥꯔꯤꯁꯦ ꯁꯦꯌꯔ ꯇꯧꯔꯛꯄꯅꯤ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯣ ꯑꯗꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗꯩ ꯂꯥꯡꯉꯛꯄ ꯈꯣꯠꯂꯛꯄ ꯃꯌꯥꯝ ꯑꯃ ꯇꯥꯔꯒꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯉꯥꯛꯄꯤꯗ꯭ꯔꯒ ꯉꯥꯛꯄꯤꯗ꯭ꯔꯦꯗꯅ